ꯑꯕꯦꯅ ꯁꯦ ꯅꯪ ꯁꯣꯄꯤꯡ ꯆꯠꯇꯣꯏꯔꯣ? ꯂꯥꯡꯂꯦꯟꯅ ꯆꯠꯇꯣꯏꯅꯦ꯫ ꯑꯕꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯂꯥꯡꯂꯦꯟ ꯑꯦ ꯑꯉꯥꯡ ꯃꯥꯅ ꯁꯣꯄꯤꯡ ꯆꯠꯀꯦ ꯀꯥꯏꯅ꯫ ꯑꯦ ꯑꯉꯥꯡꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯁꯦ? ꯃꯤꯕꯨꯗꯤ ꯃꯤꯅꯤ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯩꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩꯌꯨ꯫ ꯑꯗꯣ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯕ? ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ? ꯑꯕꯦ ꯍꯔꯥꯎꯅ ꯑꯩꯒꯤꯗꯤꯅꯦ ꯆꯤꯆꯦꯅ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯛꯑꯣ꯫ ꯂꯥꯡꯂꯦꯟ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯀꯩꯝꯇ ꯂꯩꯅꯤꯡꯗꯦꯕꯣ꯫ ꯑꯕꯦ ꯁꯥꯎꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯈꯪꯉꯦ, ꯅꯪ ꯅꯨꯄꯥꯒꯤꯗꯤ ꯂꯩꯗꯣꯏꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯂꯩꯅꯤꯡꯗꯦꯕ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯑꯕꯦ ꯅꯨꯡꯁꯤꯕꯤ, ꯆꯦꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤ, ꯆꯦꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯕꯦ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯑꯩꯒꯤꯁꯦ ꯅꯨꯡꯁꯤꯕꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯀꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯄꯤꯖꯔꯤ꯫ ꯉꯥꯟꯕꯅ ꯚꯥꯏ ꯂꯥꯡꯂꯦꯟꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯄꯥꯔꯤ ꯈꯪꯗꯦ, ꯅꯨꯄꯥ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯍꯥꯏꯕ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯤ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ, ꯅꯕꯥꯅꯤꯗꯤ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩꯅꯦ꯫ ꯄꯥꯔꯤ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯇꯧꯔꯛꯑꯅꯨꯀꯣ꯫ ꯉꯥꯟꯕꯅ ꯑꯁꯦꯡꯕꯅꯦ, ꯅꯪꯅꯗꯤ ꯈꯪꯗꯦ, ꯂꯥꯡꯂꯦꯟꯅꯕꯨꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯗ꯫ ꯄꯥꯔꯤ ꯉꯛꯅ ꯀꯃꯥꯏꯅ, ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯒꯦ? ꯋꯥꯊꯤꯗꯣ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤꯗ, ꯃꯥꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ꯫ ꯃꯩꯔꯥꯕꯅ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯅꯆꯜꯅꯤ ꯈꯜꯂꯁꯨꯅꯦ, ꯂꯥꯡꯂꯦꯟꯅꯗꯤ ꯈꯟꯗꯤꯌꯦ꯫ ꯉꯥꯟꯕ ꯏꯕꯨꯡꯉꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ, ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯕꯤꯔꯤꯗꯣ ꯅꯪꯉꯣꯟꯗ꯫ ꯄꯥꯔꯤ ꯚꯥꯏ ꯅꯣꯏ ꯀꯔꯟ ꯉꯥꯡꯅꯨꯀꯣ꯫ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯄꯣꯊꯥꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯦ ꯇꯨ ꯅꯣꯏꯒꯤ ꯍꯦꯔꯣꯅꯤꯌꯥꯗ ꯂꯥꯛꯑꯦ꯫ ꯄꯥꯔꯤꯅ ꯚꯥꯏ ꯅꯣꯏ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯂꯥꯡꯂꯦꯟꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒꯗꯣ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯄꯥꯔꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯀꯧꯔꯦ ꯆꯠꯂꯣ ꯆꯣ꯫ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯩ ꯂꯩꯔꯦ ꯂꯥꯡꯂꯦꯟ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯄꯥꯔꯤ ꯁꯦ ꯂꯧꯁꯤꯜꯂꯣ, ꯒꯤꯐꯅꯦ, ꯗꯥ ꯄꯥꯔꯤꯒꯤ ꯒꯤꯐ ꯃꯆꯥ ꯑꯃ ꯑꯩꯅ ꯄꯨꯔꯛꯄꯅꯤ, ꯍꯦꯄꯤ ꯕꯔꯊꯗꯦ ꯗꯥ ꯄꯥꯔꯤ꯫ ꯄꯥꯔꯤ ꯒꯤꯐꯇꯣ ꯂꯧꯏ꯫ ꯊꯦꯡꯀ꯭ꯌꯨ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯑꯗꯣ ꯗꯥ ꯄꯥꯔꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯄꯥꯔꯤꯅ ꯍꯥꯏꯌꯣ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯗꯥ ꯄꯥꯔꯤ ꯑꯥꯏ ꯂꯚ ꯌꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯗꯥ ꯄꯥꯔꯤ꯫ ꯄꯥꯔꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯄꯥꯔꯤ ꯑꯁꯥꯎꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤ? ꯄꯥꯔꯤ ꯁꯥꯎꯅ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯈꯟꯅ ꯇꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯤꯠꯅ ꯄꯤꯔꯥꯡ ꯍꯧꯔꯛꯏ꯫ ꯗꯥ ꯄꯥꯔꯤ ꯑꯩꯅ ꯀꯔꯤ ꯀꯥꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯄꯥꯔꯤ ꯁꯥꯎꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯅꯁꯥꯅ ꯈꯪꯗꯦ, ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯗꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯕ ꯅꯪꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ꯫ ꯂꯥꯡꯂꯦꯟ ꯏꯀꯥꯏꯃꯟꯗꯅ ꯀꯞꯂꯤ꯫ ꯗꯥ ꯄꯥꯔꯤ ꯑꯩ ꯂꯥꯜꯂꯤ, ꯗꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯗꯥꯗꯥ ꯑꯩ ꯂꯥꯜꯂꯤ꯫ ꯄꯥꯔꯤ ꯁꯥꯎꯅ ꯉꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ, ꯃꯇꯨꯡ ꯇꯥꯕ ꯑꯩꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ, ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ, ꯅꯪ ꯅꯨꯄꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯗꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ, ꯉꯥꯟꯕ, ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈ꯭ꯔꯦ꯫ ꯉꯥꯟꯕ ꯉꯛꯅ ꯍꯪꯂꯛꯏ, ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟꯅ ꯀꯞꯇꯨꯅ ꯆꯦꯜꯂꯤꯁꯤꯅ? ꯄꯥꯔꯤ ꯁꯥꯎꯔꯞꯅ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤꯅꯤ, ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯆꯟꯅꯤ ꯈꯜꯂꯨꯕꯅꯤ,
ꯉꯥꯟꯕꯅ ꯑꯗꯨꯕꯨꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯄꯥꯔꯤꯅ ꯃꯆꯤꯟꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯇꯧꯕ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣ? ꯉꯥꯟꯕꯅ ꯑꯦꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯚꯥꯏ, ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏꯗꯣ ꯅꯨꯄꯥꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯩꯅꯤ. ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯏꯇꯥꯎ. ꯄꯥꯔꯤꯅ ꯑꯗꯨꯕꯨꯕ ꯑꯩꯗꯤ ꯃꯥꯒꯤ ꯃꯕꯨꯡꯅꯤ. ꯃꯩꯔꯥꯕꯅ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ, ꯁꯥꯒꯩꯒꯤ ꯃꯕꯨꯡꯁꯨ ꯅꯠꯇꯦ. ꯚꯥꯏ ꯅꯪ ꯌꯥꯝ ꯂꯥꯜꯂꯦ. ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯅꯦ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ. ꯉꯥꯟꯕꯅ ꯅꯨꯄꯤ ꯑꯃꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯂꯒ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯏꯇꯥꯎ. ꯄꯥꯔꯤꯗ ꯇꯨꯃꯤꯟꯅ ꯂꯩ. ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯉꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯚꯥꯏ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯉꯥꯟꯕꯅ ꯍꯣꯏ ꯚꯥꯏ. ꯄꯥꯔꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ. ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ. ꯂꯥꯡꯂꯦꯟꯅ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯋꯥꯒꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯕꯥꯅꯤꯗꯨ ꯆꯠꯈꯤ. ꯄꯥꯔꯤꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯤ. ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯤ. ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯑꯕꯦ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ. ꯆꯦ ꯀꯩꯗꯧꯔꯒꯦ? ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣꯕ. ꯊꯥꯗꯣꯏꯁꯨ ꯂꯥꯛꯏ. ꯑꯕꯦ ꯅꯣꯏ ꯆꯦꯗꯤ? ꯑꯕꯦ ꯄꯥꯈꯠꯅ ꯆꯦ ꯊꯥꯗꯣꯏ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯩꯗꯧꯔꯒꯦ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤꯁꯤꯕꯣ? ꯊꯥꯗꯣꯏ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯤ. ꯃꯕꯥꯅꯤ ꯀꯩꯀꯩ ꯍꯥꯏꯅꯕꯅꯣꯗꯤ ꯑꯩ ꯈꯪꯗꯤꯌꯦ. ꯑꯕꯦ ꯁꯥꯎꯔꯞꯅ ꯗꯥ ꯄꯥꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯦꯕꯨ ꯀꯞꯍꯜꯂꯕ? ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ. ꯇꯨꯡꯗꯒꯤ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯐꯥꯔꯛꯏ. ꯑꯕꯦ ꯌꯦꯡꯊꯣꯔꯛꯏ. ꯃꯆꯦ ꯑꯣꯏꯔꯝꯃꯤ. ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯆꯦꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯕꯦꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤ. ꯑꯕꯦꯗꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯗꯒꯤ ꯍꯦꯟꯅ ꯃꯆꯦꯕꯨꯅ ꯍꯦꯟꯅ ꯅꯤꯡꯖꯩ. ꯂꯥꯡꯂꯦꯟꯅ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯗꯣ? ꯑꯕꯦ ꯁꯥꯎꯔꯞꯅ ꯗꯥ ꯄꯥꯔꯤ ꯍꯣꯏꯗꯅꯤ ꯆꯤꯆꯦ. ꯂꯥꯡꯂꯦꯟ ꯆꯠꯄ ꯌꯥꯔꯣꯏ. ꯑꯕꯦꯅ ꯀꯩ ꯃꯔꯝꯒꯤ ꯆꯦꯕꯨ ꯃꯥꯅ ꯀꯞꯍꯜꯂꯤꯕꯅꯣ? ꯑꯩ ꯍꯪꯈꯤꯅꯤꯌꯦ. ꯂꯥꯡꯂꯦꯟ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯕꯦ ꯆꯦꯅ ꯀꯞꯄꯤꯁꯦ ꯆꯦꯒꯤ ꯃꯔꯥꯜꯅꯅꯦ. ꯑꯕꯦꯅ ꯅꯨꯡꯁꯤꯕꯕꯨ ꯂꯥꯟꯅꯕ꯭ꯔꯥꯅꯦ? ꯍꯥꯏꯌꯨ ꯆꯦ ꯍꯥꯏꯌꯨꯕ. ꯆꯦ ꯊꯥꯗꯣꯏ ꯅꯪꯁꯨ ꯍꯥꯏꯌꯨ ꯑꯝꯇ. ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯅ ꯑꯕꯦꯕꯨ ꯌꯦꯡꯗꯨꯅ ꯑꯕꯦ ꯅꯪ ꯋꯥꯁꯛꯑꯣ. ꯗꯥ ꯄꯥꯔꯤꯗ ꯆꯦꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯅ. ꯑꯕꯦ ꯀꯞꯇꯨꯅ ꯆꯦ ꯑꯩ ꯗꯥ ꯄꯥꯔꯤꯗ ꯆꯦꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯍꯦꯛ ꯍꯥꯏꯕꯗ ꯑꯩ ꯏꯃꯥ ꯍꯥꯠꯄꯩ ꯄꯥꯞꯇꯣ ꯑꯩ ꯄꯨꯒꯦ. ꯂꯥꯡꯂꯦꯟꯁꯨ ꯀꯞꯂꯗꯨꯅ ꯑꯕꯦꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ. ꯑꯩ ꯄꯦꯜꯂꯦ ꯑꯕꯦ. ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯦꯜꯂꯦ. ꯑꯕꯦꯁꯨ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯣꯜꯂꯤ. ꯊꯥꯗꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯜꯂꯛꯆꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯄꯨꯔꯅꯤꯃꯥ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯑꯕꯦ ꯆꯪꯉꯛꯏ. ꯑꯕꯦ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯅꯆꯦꯗꯤ ꯎꯗꯦ ꯍꯧꯒꯠꯇ꯭ꯔꯤꯕ? ꯏꯃꯥ ꯆꯦꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏ ꯑꯗꯨꯒꯤ ꯍꯤꯞꯍꯧꯔꯤꯌꯦ. ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯅ ꯍꯥ ꯅꯆꯦꯕꯨ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯒꯨꯂꯤ ꯑꯃ ꯄꯤꯖꯧꯗꯅ. ꯍꯣꯏ ꯏꯃꯥ ꯆꯦꯒꯤ ꯆꯥꯁꯨ ꯄꯨꯈ꯭ꯔꯒꯦ. ꯑꯩꯗꯤ ꯆꯦꯒ ꯄꯨꯟꯅ ꯊꯛꯎꯔꯒꯦ. ꯍꯣꯏ ꯊꯛꯃꯤꯟꯅꯔꯣ. ꯏꯃꯥꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥ ꯍꯩꯕꯤꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯀꯞ ꯑꯅꯤꯗꯨ ꯍꯩꯗꯨꯅ ꯑꯕꯦꯗ ꯄꯤ. ꯑꯕꯦ ꯆꯥꯗꯨ ꯂꯧꯗꯨꯅ ꯃꯆꯦꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯆꯦ ꯁꯤ ꯍꯧꯒꯠꯂꯣ. ꯆꯥꯁꯤ ꯊꯛꯂꯒ ꯒꯨꯂꯤ ꯆꯥꯅꯕ. ꯂꯥꯡꯂꯦꯟ ꯇꯞꯅ ꯑꯕꯦ ꯌꯥꯔꯅꯤꯌꯦ. ꯆꯤꯆꯦ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ. ꯀꯣꯛ ꯆꯤꯛꯄꯁꯤꯁꯨꯅꯦ ꯈꯔ ꯐꯔꯦ. ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ ꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯁꯦ ꯆꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯆꯥꯛꯁꯨ ꯆꯥꯗꯦ. ꯂꯥꯡꯂꯦꯟ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯑꯕꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ. ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ. ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯗ ꯑꯌꯦꯠꯄ ꯂꯣꯏꯅ ꯑꯣꯏꯔꯦ. ꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯑꯩꯒꯤ ꯆꯦꯗꯤ
ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯦꯅꯤ, ꯑꯇꯥꯡꯕ ꯆꯤꯆꯦꯅꯤ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯕꯨꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯅ ꯃꯊꯟꯇ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ. ꯑꯕꯦ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, ꯆꯦ, ꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, ꯑꯩꯗꯤ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ. ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯅꯅꯥꯎ. ꯑꯕꯦ ꯀꯞꯇꯨꯅ, ꯆꯦ, ꯁꯦ ꯇꯣꯛꯑꯣꯕ. ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯦꯒꯤ ꯃꯇꯧꯁꯦ. ꯆꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯌꯦ. ꯁꯦ ꯇꯣꯛꯑꯣꯕ. ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ. ꯑꯩ ꯀꯞꯄ ꯌꯥꯗꯦ. ꯑꯩ ꯁꯣꯟꯊꯕ ꯌꯥꯗꯦ. ꯑꯗꯨꯅꯤ ꯑꯩꯒꯤ ꯆꯦꯗꯤ ꯑꯈꯪꯀꯟꯕꯤ, ꯊꯧꯅꯥ ꯂꯩꯕꯤ ꯑꯩꯒꯤ ꯏꯆꯦꯅꯤ. ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯂꯥꯛꯏ. ꯅꯆꯤꯟ ꯅꯅꯥꯎ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯗ. ꯑꯩꯕꯨ ꯆꯠꯂꯧꯕꯅ ꯐꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯦ ꯊꯥꯗꯣꯏ, ꯂꯥꯛꯏꯔꯣ? ꯆꯪꯉꯣ. ꯁꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯂꯥꯛꯏꯅꯦ. ꯆꯦ ꯊꯥꯗꯣꯏ, ꯐꯝꯂꯝꯃꯨꯀꯣ. ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ. ꯌꯥꯔꯦ, ꯂꯣꯜꯂꯛꯑꯅꯨ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, ꯑꯃꯨꯛ ꯊꯛꯎ ꯀꯩꯅꯣ. ꯑꯩꯈꯣꯏꯒ ꯅꯣꯏꯒꯗꯤ ꯃꯥꯟꯅꯔꯣꯏꯗ ꯆꯥꯒꯤ ꯃꯍꯥꯎꯗꯣ. ꯊꯥꯗꯣꯏ ꯅꯣꯛꯂꯒ, ꯏꯁ, ꯌꯥꯔꯦ ꯏꯕꯦꯝꯃ. ꯑꯗꯨ ꯆꯦ ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯆꯦꯒ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯒꯦ. ꯍꯣꯏ, ꯇꯧꯖꯔꯨꯔꯣ. ꯑꯁꯨꯝꯅ ꯑꯕꯦꯁꯨ ꯊꯣꯛꯈ꯭ꯔꯤ. ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯦꯗꯃꯤꯁꯟꯗꯣ ꯉꯁꯤ ꯇꯧꯔꯨꯔꯁꯦ. ꯂꯥꯡꯂꯦꯟ ꯇꯞꯅ, ꯌꯥꯏꯌꯦ. ꯊꯥꯗꯣꯏꯅ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯛꯊꯗꯅ ꯂꯩꯅꯨ. ꯅꯪꯗꯤ ꯅꯌꯥ ꯍꯤꯡꯒꯠꯂꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯄꯛꯆꯩꯌꯦꯕ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯗꯣ ꯅꯥꯄꯥꯔꯤꯗꯤ ꯍꯥꯏꯒꯗ꯭ꯔꯣ? ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯥꯏꯔꯨꯔꯅꯨꯗ. ꯏꯕꯥꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ. ꯑꯗꯨꯕꯨ ꯍꯌꯦꯡꯅꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯒ ꯍꯥꯏꯔꯝꯗꯦꯒ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ. ꯂꯥꯡꯂꯦꯟꯅ, ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯝꯗꯦ ꯇꯧꯔꯔꯣꯏꯗ. ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯅꯤ ꯊꯥꯗꯣꯏ. ꯊꯥꯗꯣꯏꯅ, ꯑꯃꯨꯛ ꯍꯧꯔꯦꯇꯣ. ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯕ ꯃꯅꯤ ꯑꯃꯕꯨꯅꯦ ꯍꯨꯟꯗꯣꯛꯄꯒꯨꯝꯕꯅꯤ. ꯂꯥꯡꯂꯦꯟꯅ, ꯅꯣꯏꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩ ꯊꯥꯒꯠꯄꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ. ꯄꯥꯔꯤꯁꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯐꯥꯎ ꯐꯥꯎꯏ. ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯁꯨ ꯑꯃ ꯐꯥꯎꯔꯤ. ꯂꯥꯡꯂꯦꯟꯕꯨꯁꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ. ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯁꯨ ꯂꯥꯛꯏ. ꯉꯥꯟꯕ, ꯚꯥꯏ, ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯄꯥꯟꯒꯤ ꯊꯣꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯄꯥꯔꯤ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤꯗ. ꯉꯥꯟꯕꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ? ꯄꯥꯔꯤ, ꯌꯥꯔꯅꯤꯗ. ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯀꯩ ꯂꯩꯒꯦ? ꯆꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯉꯥꯟꯕꯅ, ꯆꯝꯅ ꯂꯥꯛꯄꯅꯦ. ꯑꯗꯣ ꯅꯪꯗꯤ ꯑꯦꯗꯃꯤꯁꯟ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯕ? ꯄꯥꯔꯤꯅ, ꯈꯪꯗ꯭ꯔꯤꯗ ꯚꯥꯏ. ꯉꯥꯟꯕꯅ, ꯉꯜꯂꯤꯉꯩꯁꯤꯗ ꯇꯧꯍꯧꯕꯅꯗꯤ ꯐꯠꯇ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯌꯥꯗꯦ ꯇꯧꯗꯅꯕ. ꯑꯗꯣ ꯂꯥꯡꯂꯦꯟꯗꯤ ꯇꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯉꯥꯟꯕꯅ, ꯀꯩꯅꯣ ꯅꯪꯅ ꯇꯧꯉꯝꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯅ? ꯃꯥꯒꯕꯨ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯄꯥꯔꯤꯅ, ꯚꯥꯏ, ꯑꯩ ꯌꯥꯝ ꯂꯥꯜꯂꯝꯃꯤ. ꯆꯪꯖꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯨꯗꯕ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯦ. ꯉꯥꯟꯕꯅ, ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯂꯤꯗꯅ. ꯄꯥꯔꯤ, ꯚꯥꯏ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯪꯂꯛꯂꯤ ꯅꯨꯡꯁꯤꯕꯗꯣ. ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯗꯤꯅꯦ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ. ꯄꯥꯔꯤꯅ, ꯚꯥꯏ, ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯀꯩꯅꯤ ꯈꯟꯈꯤꯅꯤ. ꯉꯥꯟꯕꯅ, ꯀꯩꯁꯨ ꯈꯜꯂꯣꯏꯌꯦ. ꯅꯨꯄꯤ ꯃꯥꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯒ ꯅꯨꯄꯥ ꯅꯪꯅ ꯀꯩꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯚꯥꯏ, ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨꯕ. ꯉꯥꯟꯕꯅ, ꯁꯤꯟꯗꯣꯛꯁꯤꯉꯥꯏꯗꯅ, ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯕ ꯋꯥꯁꯨ ꯅꯠꯇꯕꯗꯨꯗ. ꯄꯥꯔꯤꯅ, ꯑꯗꯣ ꯈꯔ ꯊꯨꯅ ꯁꯤꯟꯕꯤꯌꯨ. ꯉꯥꯟꯕ, ꯅꯪꯍꯧꯅꯔꯣꯏ ꯍꯦꯟꯅ. ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯁ, ꯈꯪꯉꯦ ꯅꯪꯁꯨꯕ.
ꯉꯥꯟꯕꯅ ꯅꯍꯥꯟ ꯍꯥꯏꯔꯤꯉꯩꯗꯗꯤ ꯀꯦꯔꯤꯅꯦꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯇꯛꯄꯤꯒ ꯇꯧꯏ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤ ꯊꯣꯛꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ